मियंग ताबीर खुदिंगमकपु प्रोमेन इकोगनो खुरुमजरी इमान ngasiगी wahang asiti birakpagidamakta thagatsari wahang di yek taret ki ahanba piba oikibase kana2no amukta takpiu haibasani hangbirakli hairok-tagi Ranjit Ningthaujam gi pukningda khaitang akhoi chamamnaba ama leibadagi hangbirakpa oiramgani ningi wafam sidi hangnadana khangba yaba wafamni pakhangmana macha taret pokhi haibasi kanglei puarida amadi mihorungi warida adumak mayek sengna iraga leiraba leipak miyamna so adumak khangnaraba wafamni pakhangmana pokhiba mangang punsiba luang punsiba khuman punsiba moirang punsiba angom punsiba amadi khaba nganba punsiba sarang leisang them punsiba macha taret macha di mapanni mama anina phaibok pokpadagi yektadi taret tani adubo mama anina phaibok pokpasi amana khabani amana nganbana manauni khaba salai gi pibani ama atombasina amana sarangni amana leisang themna manauni sarangna mayambani sarangna sagai piba oikhi asumna mangang punsibana ahanba mangang salai gi pibani luang salai gi pibani luang salai punsibagi mamingsi nungban hungnen punsibasu kawi aduga pombi nungban luang basu haine adubu luang punsiba hairibasi kana gumbana pombi nungban luang basi luang punsiba dumak nate ma ke chada nautani haina basu lei aduna asambada luang punsiba hairibasi luang sagai gi pibani moirang sagai gi pibani angomna angom gi pibani asum daudana ibudhauna pokhiba macha taret piba taret se yek taret ki piba taret ni haina thamjage